टी Ramananda Amukkasu Nongshagi Matu Foiraga Chinglakle Numit Tarenigi Manung the Laktuno Wakal Taminagadavane UFO Mamang Taki Kuntarukta Kungangi Mapamada Pangtokiba Lining Amagi Toram the Takelambam Ramananda Maite Kobamio Yamana Mitay Puruki lining it and a be amabo Atopa Purubama the Onsinduna Palaga Karem Katai Naki Iba Todoki Matanga Raja Sabagi MP Suediba Ning Tolation Basana Yauna Mioi Kayana Haksin and Lauduna Pen the Pongdong Narkiva the gay, Mioya Simagna, Miyam the Lali Haiduna, Sangdokraba Matungda, Amugana, Nongshagi Matu, Foiraga Chinglakle Pibamda, Universal Friendship Organization, UFO Gi Body Ama Oriba, Sazalgi Mioya Mada, Sazal Buhodonga Sangdam Naduna, Nongnabagi Warol Nankibagi video clip Ama. Social media the viral Oirakle Haide, Wapamase, Ngarang Press Club, Pangtoki Papagi Mipamada, UFO Gi Secretary General, Y Mairaba Angomna Pongdokibane. Mipamaduda UFO Gi Secretary Home El Loyumba Masung Finance Secretary El Taiden Susaruk Yake Secretary General Y Mairaba Angomna Paumising the Pongdo Kibada T Ramananda Haiba Mio Yasina Liningi Mipamamada Sazal ni Haina Masak Hangdoklaba Mio Yamada Pabung Nang Hogdong Lahaina Hangbada Ahan Bahang Bada Mio Yaduna Kumlam Kide Adubung Ayagledaga Mane Ay Hogdong ni Haina Kumlaki Aina Tauramadu the Pongdo Kiba Wapamadu Sazalbo humiliate Tobani Haina Haksin Lowi Haide UFO Day Non-Violence the Tazaba Organization ne Haidaduna Togdokadugi Matang the Ingna Chigna Wakal Taminanaba Takelambam Ramananda Haibam Yoyase Ngasi the Ginumit Tareni Fawagi Manung the UFO Gay Central Headquarter Haibok the Lakadavani Haide Mapamasida Lakpa the Mahanga Kudong Sada Mayok Naragana Mahaki Safagadaba Sekiro Gadaba Mapamada Unaduna Wakal Taminagadavani Haike Adubukari Gumba Haiba Numit Asigi Manungda Mahang na UFO gi thaupuba singi kuthangda wakal taminan na bahonaraktravade organization asigi central committee na kupna khanaraba matungda kari karamba warep lawrakadagi haibadu lepkani haike loina na atopa lining bu sairaga mahak masana chachariba lining bu sandokna bahonaba gumbasu tawrakli haibaga loina na asigumba thogdok kharasu mamangda thokre haina paumi singda phongdokhe amaromda langol lukhoi thangta sindam sang leima khulem laikai maitei langol gi president El Ibocha Kuman Kuyek Piduna Thorakpa, Cherolamada, Sana Mahi lining a sea, Awang Nong Poglam Damge, Measure Indigenous, Religion ni Haide, Cherola Sinamakata na High, Sana Mahi lining a sea, Awang Nong Poglam Damge, Distinct Culture Masung, Tradition Ngagliba Matangaiba, Measure Indigenous, Religion ne, Loina lining a sea the Kanglupke, Kenaba, Lolgi Kenaba, Saksu Kenaba na Maram Oiraga, Mi Butukachabage, Wapam Yaw de Amasung, Miyoiba Kudingmag. Taibang mapugi mapam da amata ni haibasida thazaba lining ni haire loina na lining asina miyoiba khudingmakpu achumba lambi da chanaba apaba wakalon da yumpham oiba lining ne loina na wakal mapung phadringai da lining gi mingda napal na maram oiduna bigotri amasung hatred lakba se de lining gi mingda power pambagi khudam ni haire loina na ikoi khudingmak taibang mapu da ge haurakpani haibasi ningsingduna Christian su Islam su Hindu su punna hingminaduna Malem gi yumthong khuding makta lining thau laimarel gi khubam semduna imoinu imagi funga lairo thamduna malem da ingtapa nungai ba yai phaba malem ama semla si haina lupasina manipur gi miyam ama de awang nong poglamdam gi miyam da appeal tawjari haire loina na sana mahi puya si malem gi lol khuding makta handoktuna malem gi laiba khuding makta sana mahi society amamam thamduna miyoi ba khuding mak nungai ba punsi ama phangna ba honara si haina su phongdorok le loina na mapandagi changlakpa lining sing maruwaina Islam Christian amasung Hindu lining sing ase mapung phana bahonabada sense of state ki wakalon hapsilaktuna Christian state Hindu state natraga Islamic state ki hewama lakpa taraga de Manipur amasung awang nongpoglamdamda political danger thokanai maramaduna peaceful religious life of Islam Christian amasung Hindu adu khaktada Manipur miyam amade awang nongpoglamdam gi miyam na recognize tawgani haibase khangminaba matam oire Paliba lai nga kasi na lining gi mingda power pining ba mising bo regulation taw na ba law ama sembi yu hay na su appeal tawrak leng